ꯊꯥꯁꯤꯒꯤ ꯇꯔꯥꯅꯤꯄꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯨꯟꯍꯨꯝꯗꯣꯏ ꯁꯨꯕ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯑꯦꯟ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯊꯧꯕꯁꯤꯡꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯀꯦꯀ꯭ꯔꯨꯄꯥ ꯂꯨ ꯅꯥꯟꯅ ꯊꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯝ ꯑꯅꯤꯅ ꯄꯨꯜꯂꯒ ꯄꯥꯡꯊꯣꯛꯀꯗꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯑꯃꯨꯀꯣꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯦꯀ꯭ꯔꯨꯄꯥ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯟꯍꯨꯝꯗꯣꯏ ꯁꯨꯕ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯑꯦꯟ ꯌꯨꯅꯤꯇꯤ ꯗꯦ ऑब्जर्वेशन कमेटी की कन्वीनर प्रताप लेसांगथेमना हाई लाक्लिबा जून 24 कुलुमदोई सुबा द ग्रेट जून अपराइजिंग एंड यूनिटी डे की थौरम पांगथोकनबा सेम साबा हौरे। हौजिक ओइरिबा लैबाकी फिबम अमदे इसिंग इचाउगी अवा चैथेंग मायोंगनबा मतम ओइरबसु तंगाई फदना तौदबा यादबा थौरम अमा ओइबना निंगसिंग थौरम असी पांगथोकनबा सेम साबा हौबनी। ngaraangdagi hauna mafam asi taru tanana thamnaba sengdokpagi thabak chatharakpa asida Manipur Lengaki Directorate of Environment and Climate Change ki director na achobo mateng panglai loinana IMC na su Fatahaudi Singh hundokpagi thabakta achobo mateng panglai masigi mathakta mafam asida mathau tawriba Manipur Police ki team na su taru tanana thamnaba honabada mapung fana mateng panglai lamdam asida lairiba mipung khudingmak laktuna mafam ase taru tanana thambada mateng pangbiyo say asigi oina ningsing thawram ase mamang jahi singa yengnabada kharamakhay piksinna pangthoklabasु hanadagi pangthokpa param adude kaidana pangthoknaba honagani hainasu mahana makha taki 18 June lakpasida akoi kulumdoi suba lakpasida handak Manipur gi lairiba irang amasung akoi gi hujik isingi sauna thoiba awaba maraksida akoi gi haugiba akoi ngamkhai gi damakta thawai katkiba jingi damakta koi pangthoktabasu yadabanina akoi USM amuko pulla kanda koi sahi khudingi pangthoktra lakpase handakesu pangthoknabagi sem saba haujare ngasi dagi ngarang dagi akoi gi environment and climate change gi director na yam mating pangbidana hoji hoji sengdokpagi thabak sam chathari adugi mathangda akoi gi municipality gi kangbunasu akoi lauthoknabagi hoji sem sadana leire aduna Manipur da leiriba praja sing section khudimaki organization sinasu lakpira kanda akoi gi mafam asibu athobasingna leigidaba yatagiba mafam asibu luna na thamna bhonabada akoi mating pangbiyo habase ei media gi thongda haijari